Online Manipurgi pau mieng tabiriba pumnamakpu thoilaisamna khurumjari. Ahanbada headlines chingnaningai oiba mawongda mioi ama sire. Khulai paiba lalhoulub amagi aron athupki pau yeknabasingda pithoktuna loop adugi lanmi awafamda tahanbada haktengnana chenabani haiba mioi ama lalhoulub adugi mioi singna pharaba matungda amuk hanna tawduna warak watem chatharaba matung CSO sing amadi imung manungi mioi singda khusinnakraba matung chingnaningai oiba mawongda laikanaba ngamdana laikhidre hairi. Laikhidraba mioi adu kangchup chirudagi marangir chiru nifuga taret apokpa soneng chiru kawi mahang ngarang numidang pung 8:95 taba matamda Rims Hospital da pukhattuna laikannaraba matungda laikhidabani hairi. Asiba hakchang Rims mokta thamkhre misi asigi matangda hojik phawgi oinadi chap chaba pau phangba ngamdri. Mathangi update Moreh da leiriba commando policing tha 3 dagi hena lehaloi hairaga tha 5 chupna lehanbadagi awaba kaya mayoknaduna leire. Moreh da commando policing potchai leibada pidre gas sing amadi chana thaknaba phangdabagi awaba mayoknare. Mamang chahi 2023 gi May 3 dagi hauna Manipura thokliba kanglup anigi sathiraba lan asina khwaidagi hena sokallaba Moreh border town asi ngak senabagi damak Manipur lengangna commando police personnel sing thajinduna leihanbagi niti niyom sing adu ngakna chatre. Commando policing na Moreh border town da tha 3 khaktamak lehallaga sindokpagi thabak chathagani haiba adu ngakna chatpadagi hojik Moreh border town da leiriba commando personnel sing moral down tawre hairi. Pauche asina phangba paugi matung inadi hojik Moreh border town da Imphal West ki commando team 3, Imphal East ki commando team 3 amadi Kakching ki commando team ama leiri. Mathakta pankhriba commando team sing asi tha 3 gi oina Moreh da thajilakpani adubu hojik tha 3 henkraba phawba makhoi mafam aduda makhatana lehanbadagi tha 5 sujillakle hairi. Pau asina hai hojik tha 5 sujillaklaba phawbada Manipur lenga ki Home Department ki maikaidagi commando team sing asi lokthopagi thaba amata paikhalaktre. Tha 3 khudingi Moreh da leiba commando team sing sindokani haina thokiba lenga ki order du ngakna chatre. Maram aduna hojik Moreh border town da leiriba Imphal West, Imphal East amadi Kakching ki commando personnel sing morale down tawba haibadu oire. Maduna lengangna thokiba tha 3 khudingi commando team sing sindok sinjin tawgani haibadu ngakna chatpiu hairi. Amaromda hojik Moreh border town da leiriba commando sing asi chana thakdamagi potlam phangdabagi su yamna chawna awaba mayoknare. Moreh border town da Kuki singna phamliba dukan singna commando police singi oina chana thaknaba polam amata leibada pide. Maduna hojik chak thongnaba gas cheng amadi atai mari leinaba chana thaknaba potlam sing commando personnel singda phangdabagi awaba mayoknabani. Oiriba phibam asi Manipur lengangna kokhannaba athuba matamda miyeng changbiu hairi. Amaromda Imphal to Moreh helicopter service asisu tha 3 hena service tawba lepkhre. Helicopter service lepkhiba asina commando police singi chathok chasingi kudong chaba pura kakre. Lekhagi lambida commando police sing chathok chasin tawba matamdadi Kuki narco terrorist singna mafam kayada lumduna ambush tawbagi thabak chatharakpana helicopter sizinaduna transfer posting gi thabak amadi chana thaknabagi polam sing phanganbagi thabak chathaba adu hojik helicopter service lepkhibadagi yamna chawna awaba mayoknare hairi. Mathangi update asidi khunja singna bom 3 leramba thengnakhre. Tha asigi 13 da Jiribam district ki Jiribam police station gi manung channa morbung maitai khulda CRPF amasung state force ki apunba team da Kuki terrorist singna kapsilakpani haina chingnaba bom 3 khunja singna thengnakhre. Jiribam police tagi phangba paugi matung innadi ngasi numi umba pung 12 taba matamda morbung khulda leiba ngangbam Chandra Kumar 35 kauba mioi asigi yumgi toilet manakta bom ama taramba thengnaki. Madugi matung khunja singna makha tana thibagi thabak chathabada Chandra Kumar ga thangnana leiminaba Surchada maitai amadi Santa maitai gi hingolda su bom amamam leramba khunja singna thengnaki. Ngasi thengnakiba bom adugi manungda anidi pukhaidribani aduga amana pukhaikraba bom ni hairi. Tungda Jiribam police ki team amana laktuna bom 3 adu soida ngamdana lokhatki. Ngasi phangkhiba bom 3 adu Kuki militant singna Saijang khulromdagi morbung maitai khulda security force ta landarakpada kapsilakpo oiramgani hairi. Mathangi update asidi Central Force Taruk State Force Taret punna taraga humdoi Kuki singna irang horakpadagi hatkre lengakna kari action lokhatkrabage. Haukiba chahi 2023 gi May 3 dagi hauduna Manipur dagi tongan balenga ama tanduna Kuki militant singna horakliba lan asida micham miyam dagi handoktuna state amadi central force kaya tongan mafam singda kaptuna hatkre. State amasung central lengak pariba BJP na luching balenga asina tampaki mafam kaya da combing operation chathaduna khuchu khulai kaya phagatlabasu Kuki singna namna tariba district singdadi combing operation pangthok tabagi maikai kaya dagi mairapai bi amadi CSO singna pendaba phongdo narakpa leirabani. Union Home Minister Amit Shahna Manipur da su chatnariba Kuki militant singna taliba demand asi oitholoi haina phongdokhrabani.
ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 13ꯗ ꯗꯣꯂꯥꯏꯊꯕꯤ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯍꯩꯁꯅꯥꯝ ꯖꯤꯇꯦꯟ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯑꯦꯁꯥꯏ ꯊꯣꯛꯆꯣꯝ ꯀꯤꯔꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤ꯫ ꯃꯦ 13ꯗ ꯗꯣꯂꯥꯏꯊꯕꯤ ꯑꯦꯔꯤꯌꯥꯒꯤ ꯁꯥꯏꯀꯨꯜꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯂꯣꯛ ꯔꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤ꯫ ꯃꯦ 19ꯗ 112 ꯁꯨꯕ BSFꯀꯤ ꯀꯣꯟꯁꯇꯦꯕꯜ ꯅꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ, ꯖꯨꯟ 5ꯗ ꯆꯨꯔꯆꯥꯟꯄꯨꯔꯒ ꯇꯥꯏꯅꯕ ꯁꯦꯔꯧꯒꯤ ꯑꯦꯔꯤꯌꯥꯗ BSFꯀꯤ ꯖꯋꯥꯟ ꯔꯟꯖꯤꯠ ꯌꯥꯗꯕ, ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯖꯨꯂꯥꯏ 8ꯀꯤ ꯑꯌꯨꯛꯇ ARBꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯂꯩꯕ ꯄꯨꯈ꯭ꯔꯝꯕꯝ ꯔꯟꯕꯤꯔ, ꯑꯥꯒꯁꯠ 3ꯒꯤ ꯑꯌꯨꯛꯇ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ 6 ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯇꯧꯔꯥꯡꯕꯝ ꯔꯤꯁꯤ ꯀꯨꯃꯥꯔ ꯍꯥꯠꯈꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯣꯔꯦꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯆꯤꯡꯊꯥꯝ ꯑꯅꯟ, 2024ꯒꯤ ꯖꯅꯨꯋꯥꯔꯤ 18ꯗ ꯃꯣꯔꯦ ꯃꯛꯇꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯋꯥꯡꯈꯦꯝ ꯁꯣꯃꯣꯔꯖꯤꯠ ꯑꯃꯗꯤ ꯇꯈꯦꯂꯝꯕꯝ ꯁꯥꯏꯂꯦꯁꯣꯔ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤ꯫ CRPFꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ N. ꯁꯪꯀꯔ ꯑꯃꯗꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯔꯨꯞ ꯁꯥꯏꯅꯤ ꯀꯧꯕ CRPFꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯔꯥꯟ ꯁꯩꯅꯥꯗ ꯆꯍꯤꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯇ ꯍꯥꯠꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛꯇ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯏꯔꯥꯡ ꯊꯣꯛꯐꯝ ꯃꯣꯔꯕꯨꯡꯗ ꯖꯨꯂꯥꯏ 13ꯗ ꯑꯖꯣꯏ ꯀꯨꯃꯥꯔ ꯓꯥ ꯀꯧꯕ CRPF ꯑꯃ ꯍꯥꯠꯈꯤꯕ ꯑꯁꯤꯒ ꯄꯨꯟꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ 8 ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 6 ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕꯒꯦ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫